ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯌꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯩꯅꯥ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯥꯝꯃ ꯄꯤꯗꯨꯅ ꯃꯋꯨꯜ ꯈꯣꯛꯄ, ꯅꯨꯡꯁꯤꯕꯒꯤ ꯃꯔꯨ ꯁꯝꯖꯤꯗ ꯊꯦꯠꯄ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯍꯜ ꯑꯃꯗ ꯒꯨꯔꯨ ꯈꯟꯖꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯕꯗꯒꯤ ꯒꯨꯔꯨ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯕꯣꯏꯔꯦ, "ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯕ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯂꯝꯕꯤꯗ ꯃꯇꯣꯝꯇ ꯆꯠꯂꯝꯕ ꯅꯨꯄꯤꯒ ꯈꯛ ꯆꯠꯃꯤꯟꯅꯔꯨꯒꯅꯨ꯫ ꯅꯥꯔꯛ ꯁꯤꯡꯂꯛ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯈꯟꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ, ꯑꯃꯥꯡ ꯑꯁꯣꯏꯅꯆꯤꯡꯕ ꯇꯧ꯫ ꯅꯪꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯕꯗꯤ ꯑꯍꯤꯡ ꯇꯨꯝꯃꯨꯔꯅꯨ"꯫ ꯄꯥꯎꯃꯦꯟ ꯑꯍꯨꯝ ꯑꯁꯤ ꯄꯨꯔꯗꯨꯅ ꯅꯨꯄꯥ ꯂꯥꯏꯔꯕꯗꯨ ꯂꯝ ꯀꯣꯏꯕ ꯊꯣꯔꯛꯄꯣꯏꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯧꯗꯣꯛ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯄꯗꯒꯤ ꯑꯍꯥꯟꯕꯒꯤ ꯄꯥꯎꯃꯦꯟ ꯑꯅꯤꯗꯤ ꯆꯨꯝꯃꯦ ꯍꯥꯏꯕ ꯈꯪꯖꯔꯦ, ꯑꯀꯣꯟꯕꯒꯤ ꯑꯗꯨꯇ ꯃꯉꯥꯏꯔꯕꯣꯏꯔꯦ ꯆꯥꯡ ꯌꯦꯡꯒꯗꯕ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯅ ꯈꯨꯜ ꯃꯊꯪ ꯃꯊꯪ ꯐꯥꯎꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯥꯅ ꯊꯨꯡꯗꯨꯅ ꯂꯦꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯄꯣꯏꯔꯦ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯪꯂꯨꯕꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯂꯨꯍꯣꯡꯏ꯫ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯕꯣꯔꯁꯤꯡꯗꯨ ꯐꯃꯨꯡꯗ ꯍꯦꯛꯇ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯈꯪ ꯑꯌꯥꯝꯕ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃꯇꯪ ꯂꯩꯖꯕꯁꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯌꯦꯡꯃꯛ ꯊꯣꯛꯂꯦ꯫ ꯃꯍꯥꯛ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯀꯞꯂꯤꯕꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯦ ꯏꯃꯥ, ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯍꯥꯛ ꯍꯌꯦꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯆꯠꯆꯒꯦ", ꯍꯥꯏꯖꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯍꯨꯠ ꯁꯤꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯕ ꯐꯃꯨꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯡ ꯅꯣꯏꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯁꯦꯕꯥ ꯇꯧꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯕꯨ ꯍꯛꯃꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯒꯨꯔꯨꯒꯤ ꯑꯍꯨꯝꯁꯨꯕ ꯄꯥꯎꯃꯦꯟ, "ꯃꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯕꯗꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯂꯨꯔꯅꯨ" ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯈꯨꯌꯥꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯍꯤꯡ ꯃꯤꯠꯁꯦꯜ ꯈꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯊꯛꯇꯒꯤ ꯂꯤꯟ ꯑꯃꯨꯕ ꯑꯃ ꯎꯈꯣꯡꯗꯒꯤ ꯖꯤꯔꯤ ꯖꯤꯔꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯂꯩꯊꯣꯛꯂꯒ ꯅꯥꯀꯟꯗ ꯂꯣꯟꯅ ꯌꯥꯜꯂꯝꯕ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯃꯈꯨꯝ ꯁꯠꯇꯣꯛꯂꯒ ꯂꯤꯟ ꯑꯗꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯖꯨꯔꯤ ꯇꯥꯐꯝꯗ ꯂꯣꯟꯅ ꯐꯨꯝꯖꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯝꯗꯕ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯑꯗꯨ ꯁꯤꯔꯝꯗꯕ ꯎꯕꯗ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯉꯛꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯜꯂꯒ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯆꯣꯅ ꯇꯤꯟꯍꯜꯂꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯕꯣꯔ ꯑꯗꯨꯗ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯑꯩ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯒꯦ꯫ ꯐꯣꯡꯕ ꯉꯝꯂꯕꯗꯤ ꯐꯔꯦ, ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯉꯥꯡ ꯑꯣꯟꯒꯅꯤ꯫ ꯆꯥꯝꯃ ꯄꯤꯗꯨꯅ ꯃꯋꯨꯜ ꯈꯣꯛꯄ, ꯅꯨꯡꯁꯤꯕꯒꯤ ꯃꯔꯨ ꯁꯝꯖꯤꯗ ꯊꯦꯠꯄ ꯀꯔꯤꯅꯣ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯗꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯦ꯫ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯡꯉꯩꯗ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕ ꯑꯍꯜ, ꯃꯥꯒꯤ ꯒꯨꯔꯨ ꯑꯗꯨ ꯅꯣꯡꯃ ꯑꯍꯤꯡ ꯇꯨꯝꯕꯗ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯝꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ꯫ ꯂꯩꯕꯥꯛ ꯆꯣꯅ ꯇꯤꯜꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯝꯂꯗꯨꯅ ꯄꯥꯎꯈꯣꯡ ꯐꯣꯡꯂꯛꯏ, "ꯇꯥꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ! ꯑꯩꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯇꯨꯝꯊꯈ꯭ꯔꯦ, ꯑꯩꯗꯤ ꯇꯨꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯕ ꯂꯤꯟ ꯑꯃ ꯎꯈꯣꯛꯇꯦꯟꯗꯒꯤ ꯐꯃꯨꯡ ꯇꯥꯅ ꯀꯨꯝꯊꯔꯛꯏ꯫
ꯑꯩꯅ ꯇꯞꯅ ꯅꯥꯀꯟꯗꯒꯤ ꯁꯨꯔꯤ ꯁꯠꯂꯒ ꯂꯤꯟ ꯑꯗꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯇꯨꯅ ꯖꯨꯔꯤ ꯇꯥꯐꯝꯗ ꯐꯨꯝꯖꯤꯜꯂꯒ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯇꯨꯝꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯟꯅ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯊꯣꯡ ꯁꯪꯕꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯪꯗꯨꯅ ꯈꯪꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯦꯜ 100 ꯄꯤꯗꯨꯅ ꯊꯣꯡꯁꯪꯕꯗꯨꯗ ꯖꯨꯔꯤꯗꯒꯤ ꯂꯤꯟ ꯑꯁꯤꯕꯗꯨ ꯍꯟꯗꯣꯛꯍꯜꯂꯒ ꯃꯋꯨꯜ ꯈꯣꯛꯍꯜꯂꯦ꯫ ꯃꯋꯨꯜ ꯑꯗꯨꯅ ꯃꯣꯟ ꯇꯨꯔꯦ꯫ ꯂꯤꯟ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯔꯨ ꯂꯧꯔꯒ ꯁꯝꯖꯤꯗ ꯊꯦꯠꯆꯤꯜꯂꯦ꯫ ꯊꯥꯖꯕꯤꯗ꯭ꯔꯒ ꯌꯦꯡꯕꯤꯌꯨ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯁꯝꯖꯤꯗ ꯂꯤꯟ ꯑꯁꯤꯕꯒꯤ ꯃꯔꯨ ꯑꯃ ꯊꯦꯠꯂꯝꯒꯅꯤ꯫ ꯃꯁꯤꯅꯤ 100 ꯄꯤꯗꯨꯅ ꯃꯋꯨꯜ ꯈꯣꯛꯄ, ꯅꯨꯡꯁꯤꯕꯒꯤ ꯃꯔꯨ ꯁꯝꯖꯤꯗ ꯊꯦꯠꯄ ꯍꯥꯏꯕꯗꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯃꯁꯤ ꯂꯤꯟ ꯑꯁꯤꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯥꯕꯨ ꯂꯨꯍꯣꯡꯂꯨꯕ ꯕꯣꯔ ꯈꯨꯗꯤꯡꯃꯛ ꯂꯤꯟ ꯑꯁꯤꯅ ꯆꯤꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯂꯤꯟ ꯑꯁꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯔꯦ, ꯏꯀꯥꯏꯕꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯔꯝꯆꯠ ꯑꯣꯛꯇꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯔꯨ ꯀꯣꯛꯊꯣꯛꯑꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯁꯤꯜꯂꯒ ꯎꯃꯪꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯗꯨꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯕꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯈꯤꯕꯣꯏꯔꯦ꯫ ꯒꯨꯔꯨ ꯚꯛꯇꯤ ꯂꯩꯔꯕ, ꯒꯨꯔꯨꯗ ꯊꯥꯖꯕ ꯊꯝꯂꯕ, ꯒꯨꯔꯨꯅ ꯍꯥꯏꯕ ꯏꯜꯂꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏ꯫ ꯒꯨꯔꯨꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯇꯕ ꯅꯨꯄꯥꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫